Salai Group na investors sing dagi khomgatkhiba shel Handoktriba Phaoba case Handokpa Yaroi haina Phumlou and adjoining related area welfare organization gi Secretary Chanabam Ibohal na phongdorakli. Manipur Press Club ta pangthokpa paugi mifam amada wafam asi phongdokladuna mahakna hai Salai Group na shel handabadagi Phumlou da leiba lawfam khara miyamna lawshinduna leiba asi organization asida yauriba investors singi senfam lupa crore ahumga lakh yankai asi Handoktriba Phaoba kanagumba amatana leiba yonba yaroi haina revenue department gi commissioner ga wari sanakibasu lekre. Investors sing na lawfam sing asi lawge haiba nate Salai na handokfam thokpa senfam adu investors sing da handokpiu haijabani haina so mahakna makatana phongdoke. Hoji paisa sito buke mahutu da kese withdraw taw haidna Salai gi site gi tawbir pase madu paisa tu sitro pa akhoi investors sing gi paisa sing se pithok pi gi bawbadi har ba pam sida gi thamjari ba case arege di taw ba athing base akhoi lokthok pa withdraw taw ba akhoi ngamjaroi maram di kai ne di akhoi paisa tu phangdabani na khamai taw withdraw taw ni aduna har ba matung da kan ba basumba namna taw ba honar pa taragadi soy no taw na ba akhoi members sing gi marung gi ko gi association sigi member hai tare office bearers sing da madugi soy law na ba honar pa taragadi ain gi thong da akhoi charaga ain gi mateng lawraga kari makhoi mathakta akhoi kari action logo da ge ha do akhoi thimna na ba gi akhoi organization sim sa